ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯣꯖ ꯁꯃꯨꯔꯥꯏ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯅ ꯇꯥꯡꯀꯛ 3 ꯐꯥꯎꯕ ꯇꯥꯕꯤꯈ꯭ꯔꯕ ꯌꯦꯛꯅꯕꯤꯗꯣ ꯊꯃꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯝꯂꯦ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯆꯠꯊꯖꯔꯛꯄ 4ꯁꯨꯕ ꯇꯥꯡꯀꯛꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯤꯛꯄ ꯑꯍꯤꯡꯒꯤ ꯊꯥꯕꯜ ꯃꯉꯥꯜꯂꯛꯇ ꯃꯍꯨ ꯄꯨꯕꯤ ꯃꯥꯂꯩꯌꯥ ꯃꯥꯒꯤ ꯁꯥꯍꯨꯝꯗ ꯅꯨꯡꯁꯤꯔꯕ ꯂꯩꯔꯥꯡ ꯀꯌꯥꯒꯤ ꯂꯩꯅꯝꯅ ꯊꯃꯣꯏ ꯏꯊꯛ ꯍꯧꯍꯜꯂꯤ꯫ ꯑꯁꯨꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯀꯨꯞ ꯑꯁꯤ ꯂꯣꯏꯈꯤꯅꯤ ꯄꯥꯈꯠꯆꯕꯅ ꯆꯤꯟꯕꯥꯜ ꯊꯣꯛꯅꯗꯤ ꯂꯦꯞꯈꯣ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦꯗꯣ ꯃꯇꯝ ꯃꯥꯕꯨ ꯀꯌꯥꯗ ꯀꯜꯂꯤꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏꯁꯦ꯫ ꯅꯨꯄꯤ ꯑꯁꯤꯅ ꯋꯥ ꯂꯥꯡ ꯉꯥꯡꯗꯈꯩ ꯄꯥꯈꯠꯆ ꯃꯇꯧ ꯑꯃꯗ ꯃꯃꯤꯠ ꯇꯊꯛ ꯇꯊꯛ ꯄꯥꯡꯗꯨꯅ ꯌꯦꯡꯂꯛꯂꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯔꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯄꯥꯈꯠꯂꯤꯕꯗꯨꯕꯨ ꯅꯪꯅ? ꯑꯩꯅ ꯗꯨꯛꯂꯛꯅꯕꯅꯤ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ꯫ ꯅꯪꯁꯤꯅ ꯄꯥꯈꯠꯀꯟꯈꯤꯕꯁꯤꯅ꯫ ꯌꯦꯡꯉꯨꯀꯣ ꯃꯁꯦ, ꯅꯪꯅ ꯄꯥꯝꯗꯕ, ꯅꯪꯅ ꯌꯥꯅꯤꯡꯗꯕꯗꯤ ꯑꯩꯅ ꯅꯝꯗꯨꯅ ꯇꯧꯒꯦ ꯍꯣꯠꯅꯔꯣꯏ꯫ ꯑꯩꯕꯨ ꯊꯥꯖꯧ ꯇꯅꯧꯕꯤ꯫ ꯇꯅꯧꯕꯤ ꯍꯧꯖꯤꯛꯇ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯔꯛꯏ, ꯑꯗꯨꯒ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯗꯨꯅ ꯅꯨꯄꯥꯁꯤꯗ ꯌꯦꯡꯕ ꯍꯦꯛ ꯉꯝꯗ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯖꯩ꯫ ꯏꯇꯞ ꯇꯞꯅꯁꯨ ꯍꯥꯏꯔꯛꯏ, ꯂꯛꯅꯕꯕꯨ ꯑꯗꯨꯝꯅ ꯂꯛꯅꯕ꯭ꯔꯣ? ꯑꯩꯗꯤ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯀꯌꯥꯗꯤ ꯄꯥꯈꯠꯂꯨꯔꯦ꯫ ꯆꯥꯕꯅ ꯃꯤ ꯌꯣꯠꯂꯝꯗꯥꯏꯒꯤ ꯌꯦꯡꯕꯕꯨ ꯃꯥꯜꯂꯤ꯫ ꯃꯇꯨꯡꯗ ꯑꯗꯨꯝꯅꯒ ꯌꯦꯡꯕꯤꯅꯨ, ꯑꯩꯗꯤ ꯄꯥꯈꯠꯂꯤ꯫ ꯄꯥꯔꯤ ꯅꯣꯛꯏ꯫ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯍꯥꯏꯅꯔꯤꯕꯗꯣ ꯃꯗꯨꯅꯤꯅꯦ꯫ ꯇꯝꯕꯤꯒꯦ ꯍꯥꯏꯔꯁꯨ ꯅꯪꯅ ꯌꯥꯗꯦ ꯇꯧꯔꯤꯕ꯫ ꯏꯁ, ꯇꯝꯕꯤꯅꯨ ꯀꯩꯁꯨ, ꯃꯇꯧꯗꯤ ꯍꯦꯛ ꯃꯥꯟꯗꯅ ꯅꯨꯄꯤꯗ ꯏꯔꯥꯡ ꯇꯧꯕꯒ ꯌꯥꯝ ꯍꯩ ꯂꯥꯏꯅꯤꯡꯊꯧꯗꯤ꯫ ꯍꯥꯟꯅꯁꯨ ꯑꯗꯨꯝꯅ ꯇꯧꯔꯝꯗꯧ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯏꯁ, ꯃꯁꯤꯅ ꯁꯤ ꯌꯦꯡꯉꯨꯀꯣ, ꯅꯪꯉꯣꯟꯗ ꯏꯔꯥꯡ ꯇꯧꯗꯅ ꯑꯩꯕꯨ ꯀꯅꯥꯗ ꯇꯧꯈꯣ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯄꯣ? ꯌꯥꯔꯤꯕ, ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯂꯩꯕꯁꯦ ꯁꯨꯝ ꯏꯪꯁꯤꯜꯂꯛꯑꯦ ꯑꯩꯗꯤ꯫ ꯆꯪꯉꯁꯤꯕ꯫ ꯉꯥꯏꯈꯣꯗ ꯅꯪꯕꯨ, ꯊꯥꯕꯜ ꯑꯁꯤ ꯉꯥꯏꯍꯥꯛꯇ ꯌꯦꯡꯈꯤꯁꯤ꯫ ꯏꯪꯉꯦ ꯃꯤ꯫ ꯄꯥꯔꯤ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯖꯥꯎ ꯑꯗꯨ ꯈꯔ ꯇꯦꯡꯊꯣꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯗꯁꯨ ꯏꯟꯁꯤꯟꯕꯤꯔꯛꯏ꯫ ꯏꯪꯗ꯭ꯔꯕꯁꯤ ꯑꯣꯏꯔꯗꯤ? ꯇꯅꯧꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯏ ꯅꯨꯄꯥꯁꯤꯗ꯫ ꯑꯗꯨꯝ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯌꯧꯔꯛꯂꯤ꯫ ꯑꯌꯨꯛꯇꯨ ꯃꯍꯩ ꯃꯍꯩ ꯂꯥꯡꯅꯩ꯫ ꯂꯤꯛꯂꯥꯏ ꯂꯩꯃꯒꯤ ꯂꯨꯅ ꯗꯨꯛ ꯇꯤꯟꯅꯖꯕ ꯃꯇꯥꯔꯣꯏ ꯑꯃ ꯑꯌꯨꯛꯇꯨꯗ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯂꯩꯃꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯉꯥꯏꯍꯥꯛꯇꯤ ꯐꯝꯃꯤꯟꯅꯗꯨꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯛꯂꯤ꯫ ꯊꯕꯥ, ꯅꯨꯡꯁꯤꯗ꯭ꯔꯥ? ꯃꯇꯝ ꯑꯃ ꯅꯪ ꯑꯩꯅ ꯏꯄꯥꯝ ꯌꯨꯝꯗ ꯂꯩꯔꯤꯉꯩ, ꯂꯩꯁꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯆꯥꯎꯔꯦ, ꯑꯩꯈꯣꯏꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯦ ꯌꯥꯝꯅ ꯇꯦꯟꯕꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯩꯗꯤ꯫ ꯊꯕꯥꯁꯨ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏꯅꯦ, ꯅꯪ ꯑꯩꯅ ꯃꯇꯝ ꯃꯥꯕꯨ ꯈꯥꯝꯂꯨꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯑꯗꯣ ꯏꯆꯥ ꯑꯍꯜ ꯄꯥꯔꯤꯗꯤ ꯉꯁꯥꯏꯗꯒꯤ ꯎꯗꯦ, ꯃꯥꯕꯨ ꯂꯩꯇꯕ꯭ꯔꯣ? ꯅꯆꯥ ꯄꯥꯔꯤꯒꯤ ꯅꯁꯨꯒ ꯐꯪꯂꯕ꯭ꯔꯥ ꯅꯪꯕꯨ? ꯉꯁꯥꯏ ꯑꯌꯨꯛ ꯉꯟꯇꯥ ꯃꯊꯧ ꯑꯃ ꯂꯥꯛꯇꯨꯅ ꯆꯠꯈꯤꯕꯅꯤ, ꯍꯟꯕꯨ ꯍꯜꯂꯛꯂꯅꯤꯗ꯫ ꯏꯁꯨꯒ ꯐꯪꯗ꯭ꯔꯤꯗ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦꯍꯦ, ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯦꯅꯦ꯫ ꯊꯕꯥꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯊꯥꯕꯂꯩ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯑꯣ, ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯗꯦ, ꯅꯨꯡꯁꯤꯅꯦꯍꯦ꯫ ꯊꯕꯥ, ꯅꯪꯕꯨ ꯅꯆꯥꯅꯨꯄꯤ ꯑꯁꯤ? ꯇꯥꯟꯖꯥꯗꯨꯗ ꯀꯣꯅꯨꯡꯒꯤ ꯁꯅꯥ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯋꯥꯔꯤ ꯁꯥꯔꯝꯕ ꯑꯍꯨꯝꯗꯨ ꯃꯍꯩ ꯃꯍꯩ ꯌꯦꯡꯊꯣꯔꯛꯏ꯫ ꯄꯥꯔꯤꯅ ꯁꯒꯣꯜ ꯊꯛꯇ ꯇꯣꯡ, ꯃꯥꯅ ꯃꯥꯡ ꯊꯥꯗꯨꯅ ꯇꯨꯡꯗꯅ ꯃꯅꯥꯏ ꯈꯔꯒ ꯆꯪꯂꯛꯄꯗꯣ ꯊꯕꯥ ꯑꯃꯗꯤ ꯊꯥꯕꯂꯩꯅ ꯈꯣꯏꯗꯥꯅ ꯌꯦꯡꯉꯤ꯫ ꯄꯥꯔꯤꯁꯨ ꯁꯒꯣꯜ ꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯥ ꯍꯣꯏꯅ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ, ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ, ꯏꯃꯥ ꯍꯣꯏ ꯏꯆꯥ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯅꯃꯥ ꯊꯕꯥꯅꯤ, ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯑꯣ, ꯏꯃꯥ ꯍꯣꯏ ꯂꯥꯛꯄꯤꯔꯝꯃꯤ꯫ ꯏꯃꯥ ꯍꯣꯏꯒꯤ ꯆꯥꯅꯕꯒ ꯑꯝꯇ ꯁꯤꯟꯗ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯅꯃꯥꯅ ꯁꯤꯟꯗꯅ ꯆꯥꯗꯅ ꯂꯣꯏꯔꯦꯗ꯫ ꯂꯤꯛꯂꯥꯏ ꯂꯩꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯇꯨ ꯅꯥꯀꯜꯗ ꯐꯝꯂꯤꯁꯤꯅ ꯅꯃꯥ ꯊꯕꯥꯒꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯁꯛꯈꯪꯅꯧꯅꯦ ꯅꯪꯕꯨ꯫ ꯄꯥꯔꯤ ꯏꯆꯝ ꯆꯝꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯕꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣ, ꯏꯆꯜꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯊꯥꯕꯂꯩ ꯏꯀꯥꯏꯔꯞ ꯇꯧꯅ꯫ ꯊꯥꯕꯂꯩ ꯀꯧꯖꯩꯌꯦ꯫ ꯋꯥ ꯈꯪꯕꯤ ꯊꯕꯥꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯂꯤꯛꯂꯥꯏ, ꯏꯆꯥꯈꯩ ꯋꯥꯔꯤ ꯁꯥꯎꯔꯁꯅꯤ,
ꯑꯩꯈꯣꯏꯁꯨ ꯍꯧꯒꯠꯂꯁꯤꯔꯥ? ꯍꯣꯏ ꯍꯣꯏ ꯍꯧꯒꯠꯂꯁꯤ. ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯍꯧꯈꯣꯀꯣ, ꯏꯃꯥ ꯍꯣꯏ ꯍꯧꯒꯠꯂꯒꯦ. ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯃꯃꯥ ꯑꯅꯤꯗꯨ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ. ꯄꯥꯔꯤ ꯏꯔꯦꯝ ꯂꯦꯝꯅ ꯑꯗꯨꯝ ꯋꯥ ꯉꯥꯡꯂꯛꯏ. ꯅꯈꯣꯏꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯀꯌꯥꯅꯣ? 3ꯅꯤ. ꯑꯩꯅ ꯌꯥꯏꯃ, ꯏꯊꯛꯇ ꯏꯆꯦ ꯑꯃ, ꯑꯗꯨꯒ ꯏꯈꯥꯗ ꯏꯄ꯭ꯋꯥ ꯑꯃꯒ. ꯑꯣ, ꯊꯥꯏꯅ ꯏꯃꯥ ꯊꯕꯥꯁꯦ ꯁꯤꯗ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯑꯝꯕꯅꯤ. ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤ ꯑꯃꯨꯛ ꯎꯅꯔꯤ. ꯅꯆꯦꯗꯨꯗꯤ ꯑꯩꯕꯨ ꯐꯖꯅ ꯈꯪꯕꯅꯤ. ꯅꯪꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯎꯅꯕ. ꯅꯆꯦꯗꯣ ꯌꯥꯝ ꯆꯝꯕꯅꯤ. ꯋꯥꯒꯁꯤꯅ ꯗꯣꯡ ꯗꯣꯡ ꯉꯥꯡꯂꯤꯕ. ꯊꯥꯕꯂꯩ ꯅꯣꯛꯃꯤ ꯅꯣꯛꯃꯤ. ꯍꯣꯏ, ꯏꯆꯦꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯅꯤ. ꯑꯩꯅ ꯑꯃꯨꯛ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯁꯤ ꯍꯩꯇꯕ. ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯇꯥꯔꯒ ꯑꯗꯨꯝ ꯂꯩꯕꯅ ꯅꯨꯡꯉꯥꯏ. ꯑꯣ, ꯑꯗꯨꯝ ꯇꯧꯕ꯭ꯔꯥ? ꯑꯗꯨꯝꯅ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯩ. ꯃꯃꯥ ꯑꯅꯤꯗꯨꯗꯤ ꯏꯔꯥꯡ ꯑꯃꯅꯤ ꯂꯥꯞꯇꯛꯅ ꯑꯅꯤꯗꯨꯒꯤ ꯂꯩꯅꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯤ. ꯏꯇꯥ, ꯑꯩꯗꯤ ꯏꯆꯥ ꯊꯥꯕꯂꯩ ꯑꯁꯦ ꯏꯆꯥ ꯄꯥꯔꯤꯗ ꯊꯥꯖꯔꯗꯕꯅꯤꯀꯣ ꯍꯥꯏꯖꯔꯤꯕꯁꯤꯅꯤ. ꯑꯩꯗꯤ ꯌꯥꯗꯕ ꯌꯥꯔꯣꯏ. ꯑꯩꯅ ꯌꯥꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ? ꯉꯥꯏꯉꯝꯈꯤꯗ꯭ꯔꯦꯍꯦ ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ. ꯃꯇꯝ ꯈꯔ ꯊꯥꯕꯂꯩ ꯑꯁꯤ ꯁꯤꯗ ꯊꯝꯂꯒꯦ, ꯑꯗꯨꯒ ꯏꯆꯥ ꯄꯥꯔꯤꯗ ꯂꯝ ꯀꯣꯏꯕ ꯄꯨꯊꯣꯛꯍꯜꯂꯒꯦ. ꯃꯗꯨꯗꯒꯤ ꯃꯔꯥꯏꯅ ꯑꯗꯨꯝ ꯅꯨꯡꯁꯤꯅꯖꯔꯛꯁꯅꯤ. ꯁꯤꯗ ꯂꯣꯏꯔꯦꯅꯦ ꯋꯥꯕ. ꯊꯕꯥ ꯄꯦꯟꯖꯅ ꯅꯣꯛꯆꯩ. ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯔꯅꯤ. ꯑꯗꯣ ꯃꯧ ꯑꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯇꯧꯔꯤꯕ? ꯃꯥꯅꯒ ꯊꯤꯡꯕ ꯉꯝꯒꯗꯕ ꯅꯠꯇꯦ. ꯑꯩ ꯇꯧꯒꯦꯁꯤ. ꯃꯥꯁꯨ ꯑꯗꯨꯝ ꯂꯩꯖꯁꯅꯨ. ꯑꯁꯨꯝꯅ ꯊꯥꯕꯂꯩꯕꯨ ꯊꯅꯝꯗꯨꯅ ꯃꯃꯥ ꯊꯕꯥ ꯃꯊꯟꯇ ꯍꯟꯈ꯭ꯔꯦ. ꯊꯕꯥꯅꯁꯨ ꯃꯆꯥꯗ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ. ꯊꯥꯕꯂꯩꯗꯤ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ. ꯃꯥꯅꯁꯨ ꯄꯥꯔꯤꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯗꯨꯝ ꯄꯥꯝꯖꯈ꯭ꯔꯕꯅꯤ. ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ. ꯇꯅꯧꯕꯤ ꯃꯥꯅ ꯉꯁꯥꯏ ꯁꯨꯔꯒ ꯐꯧꯔꯝꯕ ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔꯗꯨ ꯂꯧꯁꯤꯟꯗꯨꯅ ꯂꯩ. ꯑꯇꯩ ꯑꯇꯩꯅ ꯃꯅꯥꯏꯁꯤꯡꯅ ꯇꯧꯔꯕꯁꯨ ꯃꯥ ꯃꯁꯥꯒꯤ ꯐꯤꯔꯣꯜꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯁꯨꯖꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯨꯏ. ꯃꯥꯅ ꯑꯗꯨꯝ ꯐꯤ ꯂꯧꯁꯤꯜꯂꯒ ꯂꯩꯔꯤꯉꯩ ꯄꯥꯔꯤꯁꯨ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯏ. ꯑꯗꯨꯒ ꯅꯨꯄꯤꯗꯨꯕు ꯈꯪꯍꯟꯒꯦ ꯍꯥꯏꯗꯅ ꯂꯨꯅ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡꯗ ꯂꯦꯞꯄꯤ. ꯇꯅꯧꯕꯤꯁꯨ ꯐꯤꯗꯨ ꯂꯧꯁꯤꯟꯕ ꯂꯣꯏꯔꯒ ꯃꯃꯥꯏ ꯐꯠ ꯑꯣꯟꯊꯣꯔꯛꯏ. ꯏꯃꯥ, ꯀꯩꯅꯣ ꯇꯨꯡꯁꯤꯗ ꯈꯪꯉꯤ ꯋꯥꯅꯤ? ꯄꯥꯔꯤ ꯅꯣꯛꯂꯒ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯤꯔꯤ, ꯑꯗꯨꯒ ꯁꯤꯗ ꯏꯔꯦꯅ ꯂꯩꯔꯝꯃꯤ. ꯑꯩꯗꯤ ꯀꯩꯒꯤ ꯊꯤꯔꯤꯕ? ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯅꯨꯄꯤ ꯑꯁꯤ ꯌꯦꯡꯂꯝꯂꯒ ꯐꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯤꯁꯤꯡ ꯑꯗꯨꯒ ꯄꯨꯂꯞ ꯌꯥꯎꯅ ꯅꯨꯄꯤꯗꯨꯕꯨ ꯐꯩꯅ ꯐꯠ ꯄꯝꯈꯠꯈ꯭ꯔꯦ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯑꯌꯨꯛꯇꯒꯤꯅꯤ ꯑꯩꯅ ꯅꯪ ꯎꯔꯛꯇ꯭ꯔꯤꯁꯦ. ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯇꯧꯕ. ꯉꯁꯥꯏꯗꯤ ꯑꯩꯈꯣꯏ ꯆꯠꯇꯅ ꯂꯩꯔꯣꯏꯗꯨꯗꯤ ꯀꯥꯏꯗꯩ ꯎꯗꯣꯏꯕ? ꯄꯥꯔꯤ ꯆꯠꯅ ꯆꯠꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ. ꯍꯣꯏꯅꯦ, ꯑꯗꯨꯕꯨꯕ ꯍꯧꯖꯤꯛ ꯌꯦꯡꯂꯨꯔꯒꯦ ꯍꯥꯏꯗꯅ ꯆꯦꯜꯂꯛꯏꯁꯤꯅꯤ. ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯄꯝꯗꯨꯅ ꯇꯅꯧꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ. ꯀꯥ ꯌꯧꯔꯕꯗ ꯅꯨꯄꯤꯗꯨꯕꯨ ꯇꯞꯅ ꯊꯝꯃꯤ. ꯇꯅꯧꯕꯤꯅ ꯏꯇꯞ ꯇꯞꯅ ꯍꯪꯂꯛꯏ. ꯉꯁꯥꯏ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯈ꯭ꯔꯤꯗꯨꯕꯣ? ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯍꯧꯖꯤꯛ ꯂꯩꯈꯤꯕ ꯎꯏ. ꯄꯥꯔꯤ ꯅꯨꯄꯤꯗꯨꯒꯤ ꯇꯝꯄꯥꯛꯇ ꯍꯤꯞꯊꯔꯛꯏ. ꯑꯗꯨꯒ ꯈꯨꯝꯂꯛꯏ. ꯏꯃꯥꯒꯤ ꯃꯔꯨꯞ ꯑꯃ ꯉꯁꯥꯏ ꯂꯥꯛꯄ ꯃꯆꯥꯅꯨꯄꯤꯗꯣ ꯁꯤꯗ ꯊꯅꯝꯃꯤ ꯃꯥꯜꯂꯤ. ꯀꯔꯤꯒꯤ ꯊꯅꯝꯃꯤꯕ? ꯈꯪꯗꯦꯗ ꯑꯩꯁꯨ ꯑꯗꯨꯗꯤ. ꯏꯆꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ. ꯃꯣꯏ ꯋꯥꯔꯤꯒ ꯑꯝꯇ ꯇꯣꯛꯁꯤ. ꯐꯃꯨꯡꯗ ꯐꯖꯅ ꯄꯣꯊꯥꯕꯤꯕ ꯌꯥꯕꯗꯨꯕꯨ ꯁꯤꯗ ꯄꯣꯊꯥꯐꯝ ꯈꯪꯒꯗ꯭ꯔꯣ? ꯄꯥꯔꯤ ꯃꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯒ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯣꯊꯅ ꯍꯥꯏꯔꯛꯏ. ꯅꯪꯒꯤ ꯅꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯑꯃꯨꯛ ꯇꯥꯜꯂꯤꯕ ꯅꯪꯅ. ꯐꯠꯇꯦꯗ ꯅꯨꯄꯤ ꯅꯪꯁꯦ. ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯜꯂꯤ. ꯑꯩ ꯁꯤꯕꯨ ꯅꯨꯡꯁꯤꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯁꯤꯕꯣ? ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯨꯄꯤꯁꯤꯒꯤ ꯇꯝꯄꯥꯛꯇ ꯃꯥ ꯄꯣꯊꯥꯔꯛꯂꯤ. ꯇꯅꯧꯕꯤꯁꯨ ꯅꯨꯄꯥꯁꯤꯒꯤ ꯃꯇꯧꯁꯤꯗ ꯍꯦꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯕꯁꯨ ꯉꯝꯖꯗꯦ. ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯂꯤꯛꯂꯥꯏ ꯂꯩꯃ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯦ. ꯏꯃꯥꯒꯤ ꯄꯥꯔꯤ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ. ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯅ ꯏꯆꯥ ꯊꯥꯕꯂꯩꯒ ꯄꯨꯟꯅ ꯂꯝ ꯀꯣꯏꯕ ꯆꯠꯀꯗꯕꯅꯤꯀꯣ. ꯅꯪꯅ ꯈꯔ ꯄꯨꯕꯤꯌꯨ ꯑꯉꯥꯡ ꯑꯁꯤ. ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯄꯥꯔꯤ ꯈꯔ ꯉꯛꯂꯞꯅ. ꯏꯃꯥꯅ ꯑꯗꯨꯝ ꯄꯨꯕꯤꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯗꯤ ꯊꯕꯛꯁꯤꯒ ꯁꯪꯕ ꯁꯪꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ. ꯅꯪꯅ ꯈꯔ ꯈꯪ ꯍꯩꯕꯗ ꯊꯣꯛꯏꯅ ꯍꯥꯏꯕꯅꯤꯅꯦ. ꯅꯪꯅ ꯁꯪꯂꯀꯥꯟꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯄꯨꯔꯒ ꯂꯣꯏꯔꯦꯗꯅ. ꯑꯗꯨꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯂꯝ ꯀꯣꯏꯅꯤꯅ ꯑꯉꯥꯡꯁꯤ ꯂꯩꯍꯧꯔꯤꯕꯅꯤ ꯁꯤꯗ. ꯑꯁꯤꯗ ꯄꯨꯕꯤꯗ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥꯗꯣ? ꯄꯥꯔꯤꯁꯨ ꯍꯟꯗꯛꯇꯤ ꯏꯁꯝ ꯁꯝꯊꯣꯛꯅ ꯍꯥꯏꯔꯛꯂꯤ. ꯍꯣꯏ ꯍꯣꯏ, ꯑꯩꯅ ꯁꯪꯂꯀꯥꯟꯗ ꯈꯔ ꯍꯦꯛ ꯄꯨꯕꯤꯕ ꯍꯥꯏꯗꯨꯅꯤ. ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯂꯤꯛꯂꯥꯏ ꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯌꯧꯔꯛꯂꯤ. ꯑꯌꯨꯛꯇꯨꯗꯤ ꯄꯥꯔꯤ ꯃꯊꯧ ꯌꯥꯝꯅ ꯆꯤꯜꯂꯤ. ꯑꯉꯝ ꯃꯊꯧ ꯀꯌꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤꯁꯨ ꯀꯨꯏꯅ ꯁꯥꯟꯅꯩ. ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯃꯃꯥ ꯂꯥꯛꯇꯨꯅ ꯂꯝ ꯀꯣꯏꯕ ꯆꯠꯅꯕ ꯍꯦꯛ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯍꯥꯏꯔꯔꯤ. ꯄꯥꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯝ ꯊꯣꯔꯛꯂꯤ. ꯍꯩꯃ, ꯀꯔꯥꯏꯗꯅꯣ ꯆꯠꯀꯦ ꯇꯧꯔꯤꯗꯨꯅ? ꯑꯉꯥꯡꯗꯤ ꯃꯄꯥꯟꯗ ꯂꯩꯍꯧꯔꯕꯅꯤ. ꯇꯅꯧꯕꯤꯁꯨ ꯄꯨꯕꯤꯒꯦ ꯇꯧꯕꯅꯤ. ꯃꯥꯁꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯅꯤ. ꯌꯥꯔꯦ ꯌꯥꯔꯦ ꯑꯝꯇ. ꯃꯥꯗꯤ ꯀꯣꯟꯅ ꯆꯠꯂꯁꯨ ꯌꯥꯏ. ꯋꯥꯏ ꯁꯤꯟꯅꯕꯅꯤ. ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯂꯣꯅꯦ. ꯃꯥꯁꯨ ꯄꯨꯕꯤꯕ ꯌꯥꯏꯅꯦ ꯏꯃꯥ.
ꯀꯩꯗꯧꯔꯒꯦꯗꯨꯕꯣ? ꯍꯩ, ꯏꯃꯥꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯜꯂꯛꯀꯅꯨ. ꯆꯠꯂꯣꯗꯤ ꯀꯣꯛ ꯆꯠꯂꯣ ꯀꯣ, ꯃꯥꯅ ꯀꯣꯟꯅ ꯄꯨꯕꯤꯔꯣ꯫ ꯄꯥꯔꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯍꯪꯒꯟꯅ ꯍꯦꯛ ꯈꯨꯝꯕ ꯌꯥꯗꯕꯅꯤꯅ ꯇꯅꯧꯕꯤꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯊꯥꯕꯜꯂꯩꯕꯨ ꯄꯨꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕꯗꯨ ꯇꯅꯧꯕꯤꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯎꯍꯧꯏ꯫ ꯄꯥꯔꯤꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯈꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯀꯔꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯃꯊꯟꯇ꯫ ꯃꯅꯥꯏ ꯁꯦꯟꯕꯤ ꯑꯗꯨꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯅꯧꯕꯤꯅ ꯍꯪꯉꯤ, ꯏꯇꯥ, ꯂꯥꯏꯅꯤꯡꯊꯧ ꯑꯣꯏꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯂꯝ ꯀꯣꯏꯕ ꯑꯣꯏꯔ ꯃꯥꯜꯂꯤ ꯁꯅꯥꯏꯕꯦꯝꯃ꯫ ꯏꯅꯤꯡꯊꯧꯅ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯕ꯭ꯔꯣ? ꯉꯔꯥꯡ ꯂꯥꯛꯄ ꯂꯩꯁꯥꯕꯤ ꯑꯗꯣ ꯂꯝ ꯀꯣꯏꯕ ꯄꯨꯕꯤꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯂꯩꯃꯅ ꯑꯩꯉꯣꯟꯗꯗꯤ꯫ ꯑꯣ, ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯝꯗ꯭ꯔꯤ꯫ ꯃꯥꯅ ꯑꯗꯨꯒꯤ ꯁꯨꯝ ꯍꯪꯕꯅꯤꯗ꯫ ꯌꯥꯔꯦ ꯑꯗꯨꯗꯤ꯫ ꯍꯥꯏꯔꯝꯂꯒ ꯇꯅꯧꯕꯤꯁꯨ ꯊꯣꯔꯛꯂꯦ꯫ ꯃꯅꯥꯏ ꯁꯦꯟꯕꯤꯗꯨꯁꯨ ꯇꯥꯇꯨ ꯌꯦꯡꯂꯒ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯅ ꯊꯥꯕꯜꯂꯩꯕꯨ ꯐꯖꯔꯕ ꯄꯥꯠꯄꯥꯟ ꯑꯃꯒꯤ ꯃꯌꯥꯗ ꯄꯨꯔꯛꯂꯦ꯫ ꯃꯐꯝꯗꯨ ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯏꯁꯤꯡ ꯏꯃꯥꯏꯅ ꯄꯤꯛ ꯊꯟꯅ ꯆꯣꯟꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯤꯕ ꯌꯦꯡꯊꯣꯛꯈꯤꯕ ꯈꯨꯗꯤꯡ ꯑꯁꯪꯕꯁꯤꯡꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤ꯫ ꯃꯈꯣꯏꯒ ꯂꯣꯏꯅꯔꯛꯄ ꯃꯅꯥꯏ ꯈꯔ ꯑꯗꯨꯅ ꯈꯔ ꯂꯥꯞꯇꯛ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯄꯥꯔꯤꯒ ꯊꯥꯕꯜꯂꯩ ꯃꯥꯅ ꯄꯥꯠꯄꯥꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯅꯨꯡꯁꯤꯠꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯤ꯫ ꯊꯥꯕꯜꯂꯩ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯃꯥꯏꯊꯣꯡꯗꯁꯨ ꯃꯤꯅꯣꯛ ꯑꯃ ꯇꯝꯂꯛꯏ, ꯍꯔꯥꯎꯕꯒꯤ ꯃꯤꯅꯣꯛꯅꯤ꯫ ꯑꯃꯨꯛꯁꯨ ꯂꯣꯟꯅ ꯄꯥꯔꯤ ꯃꯉꯣꯟꯗ ꯌꯦꯡꯖꯩ, ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯌꯥꯝꯅ ꯐꯖꯕꯅꯤ ꯁꯤꯒꯤ ꯃꯐꯝꯁꯤ꯫ ꯑꯩꯗꯤ ꯇꯣꯏꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯋꯥꯈꯜꯁꯦ ꯌꯥꯝ ꯏꯪꯍꯟꯕꯅꯤ꯫ ꯍꯣꯏ, ꯑꯩꯗꯤ ꯀꯣꯅꯨꯡꯗꯒ ꯍꯟꯅꯤꯡꯗ꯭ꯔꯦꯗ, ꯁꯤꯗ ꯁꯨꯝ ꯂꯩꯅꯤꯡꯉꯛꯏ꯫ ꯃꯐꯝꯁꯤꯒꯤ ꯐꯖꯕꯗ ꯉꯥꯎꯔꯕ꯭ꯔꯥ? ꯍꯣꯏ, ꯑꯗꯨꯒ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜꯁꯨ ꯄꯥꯛꯅ ꯊꯣꯛꯇꯦ꯫ ꯏꯃꯥ ꯍꯣꯏꯅꯁꯨ ꯊꯣꯛꯍꯟꯗꯦ꯫ ꯁꯤꯒꯨꯝꯕ ꯐꯖꯕ ꯃꯐꯝꯒ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ꯫ ꯏꯅꯤꯡꯊꯧꯅ ꯉꯁꯤ ꯄꯨꯕꯤꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯨ ꯐꯠꯇꯦ, ꯈꯔ ꯁꯨꯝ ꯀꯣꯏꯊꯣꯛꯄ ꯐꯩ꯫ ꯍꯌꯦꯡꯗꯤ ꯅꯆꯦꯁꯨ ꯄꯨꯔꯛꯄ ꯇꯥꯔꯦ, ꯃꯥꯁꯨ ꯌꯦꯡꯍꯟꯒꯦ ꯁꯤꯒꯤ ꯃꯐꯝꯁꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯆꯤꯛꯄ ꯃꯐꯝ ꯑꯁꯦ ꯃꯥꯗꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯇꯅꯧꯕꯤ ꯄꯜꯂꯛꯄꯗꯨꯗ ꯊꯥꯕꯜꯂꯩ ꯅꯣꯛꯂꯝꯕꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤ꯫ ꯈꯖꯤꯛ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏ, ꯑꯗꯨꯕꯨ ꯍꯩꯅ ꯁꯤꯡꯅ ꯂꯣꯠꯁꯤꯟꯈꯤ꯫ ꯏꯪ ꯇꯞꯆꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩ꯫ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯄꯥꯔꯤꯅ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯃꯣꯏ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯂꯤꯛꯂꯥꯏ ꯂꯩꯃꯁꯨ ꯊꯣꯔꯛꯏ꯫ ꯏꯆꯥ ꯍꯣꯏ ꯍꯜꯂꯛꯂꯦꯗꯅ, ꯀꯥꯏ ꯌꯧꯔꯕ ꯅꯣꯏꯗꯤ? ꯊꯥꯕꯜꯂꯩ ꯅꯣꯛꯃꯤ꯫ ꯏꯃꯥ ꯂꯩꯃ, ꯑꯩꯈꯣꯏꯗꯤ ꯐꯖꯕ ꯄꯥꯠ ꯑꯃꯁꯨ ꯌꯧꯔꯨꯔꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯏꯅꯤꯡꯊꯧꯅ ꯄꯨꯕꯤꯔꯤꯕ? ꯍꯩꯌꯦ ꯑꯉꯥꯎꯕꯤ, ꯏꯅꯤꯡꯊꯧ ꯀꯧꯗ꯭ꯔꯕꯁꯨ ꯏꯕꯨꯡ ꯄꯥꯔꯤ ꯇꯃꯛ ꯀꯧꯅꯤ ꯅꯪꯕꯣ꯫ ꯀꯔꯤꯒꯤ ꯀꯣꯏꯔꯤꯕꯅꯣ? ꯊꯥꯕꯜꯂꯩ ꯅꯣꯛꯆꯩ, ꯏꯀꯥꯏꯔꯞꯁꯨ ꯇꯧꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ ꯑꯗꯨꯝ ꯀꯧꯖꯒꯦ ꯏꯃꯥ ꯂꯩꯃ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯗ ꯅꯆꯥꯅ ꯕꯦꯕꯥꯔ ꯀꯥꯏꯖꯅꯤꯡꯗꯦ꯫ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥꯒꯤ ꯋꯥꯁꯤ ꯇꯥꯕꯗ꯫ ꯂꯥꯛꯑꯣ, ꯋꯥꯔꯝꯂꯅꯤ, ꯏꯃꯥꯅ ꯆꯥꯅꯕ ꯁꯦꯝꯍꯟꯒꯦ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯐꯥꯎ ꯄꯥꯔꯤꯒ ꯇꯅꯧꯕꯤꯒ ꯎꯅꯗꯦ꯫ ꯂꯤꯛꯂꯥꯏ ꯂꯩꯃꯅ ꯃꯆꯥꯕꯨ ꯑꯗꯨꯝ ꯐꯥꯖꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯦꯛ ꯊꯝꯃꯤ꯫ ꯀꯟꯃꯜꯂꯤꯗꯀꯣ ꯂꯤꯛꯂꯥꯏ ꯂꯩꯃ ꯃꯥꯒꯤ ꯊꯃꯣꯏꯁꯤꯁꯨ꯫ ꯅꯨꯡꯁꯤꯂꯤ ꯄꯨꯟꯅ ꯁꯦꯠꯅ ꯄꯨꯟꯈ꯭ꯔꯕ ꯊꯃꯣꯏ ꯑꯅꯤꯕꯨ ꯂꯥꯞꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯤꯕ꯫ ꯆꯥꯛ ꯇꯣꯛꯂ ꯃꯇꯨꯡ ꯄꯥꯔꯤ ꯉꯍꯧ ꯑꯁꯨꯝ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ, ꯑꯗꯨꯒ ꯇꯅꯧꯕꯤꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯣꯡꯒꯤ ꯄꯣꯔꯣꯟ ꯂꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯄꯥꯔꯤ ꯈꯖꯤꯛꯁꯨ ꯉꯛꯏ꯫ ꯅꯣꯡꯃꯇ ꯑꯗꯨꯝꯅ ꯊꯣꯡ ꯂꯣꯟꯗꯕꯤ ꯇꯅꯧꯕꯤꯅꯤ꯫ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯅꯨꯄꯤꯗꯨꯕꯨ ꯍꯥꯟꯅ ꯀꯧꯏ꯫ ꯇꯅꯧꯕꯤ, ꯇꯨꯝꯂꯕ꯭ꯔꯥ ꯅꯪꯕꯣ? ꯑꯩ ꯂꯥꯛꯏꯅꯦ꯫ ꯀꯔꯤꯒꯤꯅꯣ ꯊꯣꯡ ꯂꯣꯜꯂꯤꯕꯕꯣ? ꯈꯨꯝꯂꯛꯇꯦ, ꯄꯥꯎꯈꯨꯝ ꯑꯃ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇ ꯑꯗꯨꯝ ꯊꯣꯔꯛꯂꯦ꯫ ꯂꯃꯈꯥꯡꯗ ꯇꯅꯧꯕꯤꯒꯤ ꯃꯅꯥꯏ ꯁꯦꯟꯕꯤ ꯑꯃꯒ ꯊꯦꯡꯅꯗꯨꯅ ꯄꯥꯔꯤꯅ ꯍꯪꯉꯤ, ꯑꯩꯈꯣꯏ ꯁꯅꯥꯏꯕꯦꯝꯃꯕꯨ ꯃꯁꯥ ꯉꯝꯈꯤꯗ꯭ꯔꯕ꯭ꯔꯣ? ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗꯦ꯫ ꯁꯅꯥꯏꯕꯦꯝꯃꯗꯤ ꯇꯨꯝꯅꯤꯡꯉꯦ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯆꯪꯈ꯭ꯔꯕꯅꯤ꯫ ꯃꯁꯥꯗꯤ ꯀꯩꯁꯨ ꯇꯧꯈꯤꯗꯕ ꯃꯥꯜꯂꯤ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯏ ꯑꯩ ꯀꯧꯊꯣꯛꯎ ꯍꯥꯏꯕ꯭ꯔꯥ? ꯌꯥꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯧꯊꯣꯛꯂꯨꯔꯅꯨ, ꯇꯨꯝꯖꯔꯁꯅꯤ꯫ ꯑꯗꯨ ꯃꯥꯕꯨ ꯆꯥꯛ ꯑꯗꯨം ꯐꯖꯅ ꯆꯥꯈꯤꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯌꯥꯝ ꯆꯥꯈꯤꯗꯦ ꯏꯅꯤꯡꯊꯧ, ꯀꯌꯥ ꯆꯥꯅꯤꯡꯗꯦ ꯍꯥꯏ꯫ ꯑꯣ, ꯌꯥꯔꯦ, ꯅꯪꯁꯨ ꯆꯠꯆꯔꯣ꯫ ꯃꯅꯥꯏ ꯁꯦꯟꯕꯤ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯄꯥꯔꯤ ꯆꯠꯅ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯜꯂꯤ, ꯃꯥꯕꯨ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕ ꯖꯥꯠꯂꯥ? ꯋꯥꯔꯧꯔꯁꯨ ꯍꯌꯦꯡ ꯐꯖꯅ ꯊꯦꯝꯂꯒꯦꯗ꯫ ꯁꯣꯟꯅ ꯄꯥꯔꯤꯁꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯇꯅꯧꯕꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯆꯥ ꯁꯦꯞꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯃꯥ ꯇꯨꯝꯕꯗꯤ ꯅꯠꯇꯦ꯫ ꯄꯥꯔꯤ ꯂꯥꯛꯂꯝꯕꯗꯨ ꯃꯥ ꯈꯪꯉꯤ꯫ ꯅꯨꯄꯥ ꯃꯥꯅ ꯀꯧꯔꯝꯕꯗꯨꯁꯨ ꯇꯥꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯗꯕꯅꯤ꯫ ꯃꯊꯟꯇ ꯂꯩꯕꯗꯨ ꯉꯁꯤꯗꯤ ꯏꯆꯤꯛ ꯆꯤꯛꯏ꯫ ꯅꯍꯥꯟꯈꯩꯗꯤ ꯄꯥꯔꯤꯅ ꯃꯅꯥꯛꯇ ꯂꯩꯕꯤ, ꯋꯥꯔꯤ ꯁꯥꯕꯤꯗꯨꯅ ꯅꯣꯛꯃꯤꯟꯅ ꯍꯔꯥꯎꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯅ ꯀꯗꯥꯏ? ꯂꯤꯛꯂꯥꯏ ꯂꯩꯃꯒꯤ ꯑꯄꯥꯝꯕꯁꯨ ꯃꯥ ꯈꯪꯉꯤ꯫ ꯇꯅꯧꯕꯤ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯅ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯨꯏꯅ ꯁꯤꯡꯊꯔꯨꯗ꯭ꯔꯕ ꯄꯤꯔꯥꯡ ꯑꯗꯨ ꯉꯁꯤꯗꯤ ꯃꯨꯛ ꯁꯤꯡꯊꯔꯛꯂꯦ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯐꯝꯗꯗꯤ
ꯇꯟꯗꯟꯒꯨꯝꯕꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯥꯟꯖꯥ ꯈꯔꯗ ꯑꯩꯒꯤ ꯃꯝꯂꯕ ꯇꯥꯏꯕꯪ ꯑꯁꯤꯗ ꯅꯪꯅ ꯆꯪꯂꯛꯇꯨꯅ ꯃꯉꯥꯜ ꯑꯃ ꯄꯤꯔꯝꯕ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯑꯃꯨꯛ ꯊꯤꯕ ꯈꯪꯅ ꯃꯥꯡꯈꯤꯕ ꯑꯩꯒꯤꯅꯦ ꯍꯥꯏꯅꯁꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯕ ꯉꯝꯂꯔꯣꯏꯗꯕ ꯅꯪꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯪꯕꯨ ꯈꯜꯂꯨꯔꯤꯕ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯅꯤꯡꯖꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯁꯤꯕꯨ ꯑꯩꯅ ꯂꯥꯟꯕ ꯇꯥꯔꯤꯕ꯭ꯔꯥ ꯃꯥꯅꯤ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯁꯨꯝ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯍꯧꯈ꯭ꯔꯦ ꯊꯥꯕꯂꯩ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯇꯅꯧꯕꯤꯒ ꯄꯥꯔꯤꯒꯁꯨ ꯏꯔꯥꯞ ꯂꯥꯞꯅꯕꯗꯧꯅ ꯇꯧꯔꯤ ꯄꯥꯔꯤꯁꯨ ꯊꯕꯛꯅꯒ ꯌꯥꯝꯕꯅꯤ ꯑꯗꯒꯤ ꯃꯥꯅ ꯍꯦꯛ ꯁꯪꯂꯒꯅ ꯃꯃꯥ ꯂꯩꯕꯅ ꯒꯤꯔꯤ ꯇꯛꯇꯨꯅ ꯊꯥꯕꯂꯩꯕꯨ ꯂꯝ ꯀꯣꯏꯕ ꯄꯨꯊꯣꯛꯎ ꯍꯥꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯗꯨꯅꯁꯨ ꯃꯥꯁꯨ ꯁꯪꯖꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯁꯨ ꯇꯅꯧꯕꯤ ꯑꯗꯨꯝ ꯊꯣꯡ ꯂꯣꯟꯁꯤꯟ ꯍꯦꯛ ꯂꯩꯔꯝꯃꯤ ꯀꯧꯔꯁꯨ ꯈꯨꯝꯗꯕꯤ ꯑꯗꯨꯝ ꯇꯧꯔꯤ ꯅꯨꯡꯊꯤꯜ ꯑꯃꯅꯤ ꯇꯅꯧꯕꯤ ꯃꯊꯟꯇ ꯂꯩꯀꯣꯜꯗ ꯐꯝꯗꯨꯅ ꯂꯩ ꯊꯥꯕꯂꯩꯁꯨ ꯊꯣꯔꯛꯏ ꯇꯅꯧꯕꯤꯅ ꯂꯩꯔꯤꯕꯗꯨ ꯃꯥꯁꯨ ꯎꯔꯦ ꯆꯤꯟꯕꯥꯜꯗ ꯎꯁꯤꯠꯇꯕꯒꯤ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯊꯥꯕꯂꯩ ꯉꯁꯤꯗꯤ ꯇꯅꯧꯕꯤꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯇꯅꯧꯕꯤ ꯎꯔꯕꯁꯨ ꯃꯃꯥꯏꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩ ꯏꯆꯦꯕꯨ ꯄꯣꯊꯥꯔꯝꯃꯤꯔꯣ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯌꯥꯝ ꯌꯦꯠꯄ ꯑꯣꯏꯅ ꯊꯣꯛꯂꯗꯣꯏꯖꯥꯠꯂꯣ ꯇꯅꯧꯕꯤꯁꯨ ꯑꯗꯨꯝ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯩꯒꯤ ꯌꯦꯠꯇꯣꯏꯅꯣꯗ ꯏꯅꯥꯎꯅ ꯂꯥꯛꯄꯕꯨ ꯑꯣ ꯏꯆꯦꯒꯤ ꯃꯤꯡꯗꯣ ꯇꯅꯧꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯩꯒꯤꯅ ꯊꯥꯕꯂꯩ ꯀꯧꯏ ꯏꯆꯦ ꯅꯍꯥꯟꯗꯒꯤ ꯏꯆꯦꯒꯤ ꯅꯥꯛꯇꯒ ꯂꯥꯛꯄꯒ ꯁꯪꯗ꯭ꯔꯕ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒ ꯂꯝ ꯀꯣꯏꯕ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯍꯌꯦꯡꯗꯤ ꯏꯆꯦꯁꯨ ꯆꯠꯄ ꯌꯥꯎꯁꯤꯗꯅ ꯊꯥꯕꯂꯩꯒꯤꯗꯨ ꯇꯅꯧꯕꯤꯗ ꯆꯥꯛꯍꯟꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯇꯅꯧꯕꯤꯅ ꯀꯩꯁꯨ ꯈꯟꯗꯅ ꯀꯨꯝꯂꯛꯏ ꯅꯣꯏ ꯑꯗꯨꯝ ꯆꯠꯂꯨꯗ ꯑꯩꯗꯤ ꯀꯣꯏꯆꯠ ꯆꯠꯄꯁꯦ ꯍꯛꯆꯥꯡ ꯌꯥꯝꯅ ꯋꯥꯏ ꯅꯪꯅ ꯆꯠꯅꯤꯡꯕꯗꯣ ꯂꯥꯏꯅꯤꯡꯊꯧꯗ ꯑꯗꯨꯝ ꯍꯥꯏꯌꯨ ꯃꯥꯅ ꯑꯗꯨꯝ ꯄꯨꯖꯆꯅꯤ ꯇꯅꯧꯕꯤꯒꯤ ꯃꯔꯝꯗ ꯊꯥꯕꯂꯩꯁꯨ ꯂꯣꯏꯅ ꯈꯪꯕꯅꯤ ꯄꯥꯔꯤ ꯍꯣꯏꯒ ꯌꯥꯅꯗꯕ ꯀꯔꯤ ꯀꯔꯥ ꯂꯣꯏꯅ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ ꯍꯥꯏꯐꯦꯠ ꯈꯧꯗꯦꯝꯂꯒ ꯊꯥꯕꯂꯩ ꯑꯗꯨꯝ ꯅꯣꯛꯃꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯏꯆꯦꯕꯨ ꯏꯅꯤꯡꯊꯧꯒ ꯄꯥꯛ ꯎꯅꯕꯁꯨ ꯎꯗꯦ ꯋꯥꯔꯤ ꯁꯥꯕꯁꯨ ꯎꯗꯦ ꯀꯩꯅꯣ ꯏꯔꯥꯞ ꯂꯥꯞꯅꯕꯗꯧꯅ ꯑꯩꯅ ꯎꯕ ꯏꯆꯦꯕꯨ ꯏꯅꯤꯡꯊꯧꯅꯒ ꯃꯤꯔꯥꯏꯔꯕ ꯑꯗꯣ ꯏꯆꯦꯗꯗꯤ ꯈꯪꯗ꯭ꯔꯦ ꯏꯅꯤꯡꯊꯧꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯌꯦ ꯈꯟꯁꯨ ꯌꯥꯝ ꯈꯟꯕꯤ ꯁꯨꯝ ꯋꯥꯔꯤ ꯕꯣꯕ ꯇꯅꯧꯕꯤ ꯁꯥꯎꯕ ꯌꯥꯕꯒꯤ ꯇꯥꯟꯖꯥꯗꯨ ꯌꯧꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯁꯨꯛꯁꯥꯎ ꯁꯥꯎꯗꯦ ꯃꯕꯨꯛꯆꯦꯜ ꯇꯞꯄꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯀꯩꯁꯨ ꯈꯟꯗ ꯍꯥꯏꯔꯛꯏ ꯃꯊꯧ ꯁꯤꯟꯕꯒꯤ ꯇꯧꯔꯤꯅꯤꯗ ꯀꯥꯏꯗꯒꯤ ꯃꯤꯔꯥꯏꯕꯅꯣ ꯃꯥꯅ ꯊꯕꯛ ꯆꯤꯟꯗ꯭ꯔꯀꯥꯟꯗꯗꯤ ꯑꯩꯒꯤ ꯐꯤꯖꯤꯁꯦ ꯄꯥꯏꯔꯒ ꯀꯣꯏꯏꯟꯅ ꯏꯟꯅꯔꯤꯕꯁꯦ ꯑꯩꯅ ꯋꯥꯈꯤꯅꯤ ꯍꯥꯏꯗꯅ ꯈꯣꯡꯅꯒ ꯆꯠꯍꯟꯕ ꯅꯠꯇꯦ ꯄꯝꯂꯒ ꯊꯥꯡꯂꯤꯅꯦ ꯑꯗꯣ ꯑꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯂꯥꯛꯁꯤꯜꯂꯒ ꯀꯣꯏꯕ ꯆꯠꯅꯤꯡꯉꯤ ꯅꯤꯡꯉꯥꯏ ꯇꯧꯔꯦꯗꯅ ꯑꯗꯨꯗꯩ ꯀꯥꯏꯗꯒꯤ ꯎꯅꯕ ꯁꯪꯗꯣꯏꯅꯣ ꯊꯥꯖꯗ꯭ꯔꯒꯅꯦ ꯅꯣꯏ ꯅꯤꯡꯊꯧꯗꯣ ꯍꯜꯂꯛꯂꯒ ꯑꯩꯅ ꯃꯤꯆꯤ ꯃꯊꯛ ꯈꯠꯆꯤꯟꯕꯗ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯅꯪꯅ ꯌꯥꯝ ꯌꯦꯡꯅꯤꯡꯂꯒꯅ ꯇꯅꯧꯕꯤꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯊꯥꯕꯂꯩꯗ ꯇꯤꯡ ꯁꯣꯛꯈ꯭ꯔꯦ ꯃꯃꯤꯠꯇꯨ ꯄꯩꯅ ꯇꯅꯧꯕꯤꯗ ꯌꯦꯡꯂꯛꯏ ꯇꯅꯧꯕꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯁꯤꯟꯅꯗꯦ ꯇꯥꯟ ꯍꯦꯛ ꯆꯥꯅ ꯑꯅꯤꯗꯨꯅ ꯀꯟꯅ ꯅꯨꯡꯗ ꯁꯤꯛꯅꯔꯤꯉꯩ ꯄꯥꯔꯤꯁꯨ ꯂꯥꯛꯂꯦ ꯄꯥꯔꯤ ꯂꯥꯛꯄ ꯎꯕꯗ ꯊꯥꯕꯂꯩ ꯃꯥꯏꯊꯣꯡ ꯑꯃꯗ ꯐꯠ ꯑꯣꯟꯈꯤꯗꯨꯅ ꯍꯔꯥꯎꯅ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯇꯅꯧꯕꯤꯗꯤ ꯃꯆꯤ ꯂꯦꯡꯗꯦ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩ ꯏꯅꯤꯡꯊꯧ ꯍꯜꯂꯛꯑꯕꯣ ꯑꯩꯅ ꯁꯒꯣꯜ ꯊꯧꯕ ꯇꯝꯕꯤꯌꯨ ꯍꯥꯏꯔꯒ ꯊꯦꯡꯅ ꯍꯜꯂꯛꯏ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯁꯨ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯍꯥꯏꯕ ꯌꯥꯕꯗꯨ ꯑꯩꯗꯤ ꯊꯕꯛ ꯆꯤꯟꯕꯅꯤꯅ ꯇꯝꯕ ꯍꯦꯛꯇ ꯉꯝꯗꯦ ꯑꯇꯩꯗꯗꯤ ꯍꯥꯏꯕ ꯇꯜꯂꯦꯕ ꯏꯅꯤꯡꯊꯧꯗꯗꯤ ꯀꯣꯏꯗꯦꯕ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯇꯝꯕꯤꯌꯨꯀꯣ ꯃꯑꯣꯡ ꯌꯦꯡꯁꯤ ꯄꯥꯔꯤꯗꯨ ꯇꯅꯧꯕꯤꯗ ꯐꯠ ꯌꯦꯡꯂꯛꯏ ꯇꯅꯧꯕꯤꯗꯤ ꯍꯟꯅꯒ ꯌꯦꯡꯂꯛꯇꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕꯅꯤ ꯑꯅꯤꯗꯨꯅ ꯋꯥꯔꯤꯒ ꯁꯥꯟꯅꯔꯛꯇꯕ ꯄꯥꯔꯤꯁꯨ ꯉꯁꯤꯗꯤ ꯅꯨꯄꯤꯗꯨꯕꯨ ꯍꯦꯛꯇ ꯅꯝꯐꯥ ꯐꯥꯔꯒ ꯁꯥꯟꯅꯍꯧꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯕꯅꯤ ꯂꯝ ꯍꯦꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯂꯥꯛꯂꯒ ꯅꯪꯅ ꯂꯣꯠꯄ ꯑꯩꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯄ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ ꯄꯥꯔꯤ ꯇꯅꯧꯕꯤꯒꯤ ꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯅ ꯈꯣꯡꯀꯥꯎ ꯈꯔ ꯍꯦꯛ ꯊꯥꯡꯕ ꯍꯧꯕꯒ ꯊꯥꯕꯂꯩꯅ ꯆꯠꯈꯤꯗꯅꯕ ꯈꯗ꯭ꯔꯛ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯁ ꯀꯣꯛꯁꯤ ꯈꯪꯒꯥꯎ ꯉꯥꯎꯔꯦ ꯏꯃꯥ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯄꯥꯔꯤ ꯊꯥꯕꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯛ ꯆꯠꯈꯤꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯗꯧꯔꯒꯦ ꯀꯣꯛꯁꯤ ꯌꯥꯝ ꯉꯥꯎꯏ ꯇꯧꯔꯤꯕꯗꯨ ꯇꯅꯧꯕꯤꯁꯨ ꯎꯔꯤꯕꯅꯤ ꯌꯥꯔꯤꯈꯩꯗꯤ ꯃꯥꯁꯨ ꯅꯥꯊꯩꯗꯨꯅ ꯆꯠꯀꯦ ꯍꯣꯠꯅꯔꯝꯕꯅꯤ ꯊꯥꯕꯂꯩꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯄꯥꯔꯤꯗ ꯍꯧꯖꯤꯟꯗꯅ ꯇꯧꯕꯗꯣ ꯃꯥꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ ꯊꯥꯕꯂꯩꯅ ꯃꯉꯣꯟꯗ ꯎꯁꯤꯠ ꯊꯑꯣꯏꯅ ꯈꯟꯗꯦ ꯍꯥꯏꯕꯁꯨ ꯈꯪꯂꯤꯕꯅꯤ ꯃꯥꯁꯨ ꯃꯗꯨꯕꯨ ꯁꯨꯝ ꯌꯦꯡꯂꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯍꯟꯗꯛꯇꯤ ꯃꯤꯠꯇ ꯀꯩꯅꯣꯝ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯗꯨꯗ ꯅꯣꯏꯗꯨꯅ ꯂꯩꯁꯤꯟꯅꯩ ꯇꯅꯧꯕꯤꯅ ꯂꯥꯎꯔꯛꯄꯗꯨꯗ ꯄꯥꯔꯤ ꯄꯥꯈꯠꯅ ꯊꯥꯕꯂꯩꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯩ ꯌꯦꯡꯒꯦꯁꯦ ꯇꯅꯧꯕꯤ ꯄꯦꯔꯞꯀ ꯇꯧꯔꯒ ꯃꯤꯠꯇ ꯇꯤꯜꯂ ꯀꯩꯅꯣꯝ ꯆꯪꯈ꯭ꯔꯦ ꯊꯨꯞꯄꯦ ꯀꯩꯅꯣ ꯑꯩ ꯌꯦꯡꯒꯦꯁꯦ ꯍꯥꯏꯔꯒ ꯄꯥꯔꯤꯅ ꯌꯦꯡꯂꯛꯂꯦ
Masindunaga sor phu kami. Farabro, yenguse. Pare khara. Lausi, kada sangasi. Wari sanadu layengasi. Koksia, ngahawira kanyam tawi. Amta samusi, ay hawit pangamjeba. Pare waga anirak halande, yam kangna nupidubu, paina pat pangkadkri. Tauribudu tabalay, sauning na yengi. Pare na dumpam laga pukri tanobi, mamay do haipit lay thorak tuna, tabalayta, michi katuna, sinbal singlap noksilam. Tabalay, madu ubuda hina sauning duna, kutum si na taduna yeng laga lehawi. Somdana tanobi yi kadan, kahek yawbagadi, tanobi na pat haire. Yari si tam, ay nudunam, husita kesi naram laga. Karayda kesi naribano, tamu semta. Pare na pamunga duda tap na tami, naduga masu pam tarak tuna haire. Yam sawi danang, kaidorage. Aina laaso thong thingzilaga hekta leiram. Handak marak nahan kagi iman manadaba matau mataroklibasina kamdobano. Yare thokpiroba. Aibu kaida manadrage. Tumningbagi thong thingzinbani. Hanglaga tumo hairo aibo. Miss, masina siyenguko. Nokpu nokni. Saurin hin tauribado aidi. Nokpiyo kanana thingi. Maning tamna nokpiyo. Pare handakti nupidu manakta phat jingsili. Yam harokkanuda nupi nangbo. Ayawsik ikai khanglakta soiraroi. Tanobi, nupa dubu phat intui. Aidi kaisu laitabini. Laining thongnasu hena khangbiramlani. Aigi nungaibadi loibanai. Adubu aigi awabadi loibanai de. Asina kari, hayingna kari thoklagaba. Tamba ngamdaba aigi punsi. Aibu hansin laknabirano. Natraga aibu imagi nakta thinbiyu. Ai chasakrage. Pare handakti mamit ani luthana nupisida yenglai. Yengna nupidugi kutu pulap supai paisinduna konjela du lumthana haire. Kanana namona kari haisili tamsili. Engona sengna hayudano. Nangai bu thazaroitra. Aina nang manusi haibasi tang kita pau khanglaroitra. Nang boigona waroribro. Warораsu waroi haina sengdum hayugidauge. Tanobi handakti milu ani irat hangna nupasda yengduna haire. Thasaba. Ai kanabasu thasadi. Thasabasu kamai. Aidi ai oina dumak naigani. Aina kanamta thasaba thamde. Tanobi. Thokpiro yari. Sumna toina inakta lakpiro. Laining thongna ikinakta asum leibasi ai. Kanadano nangna waroribasibo. Aina aranba tawkhiba yawrabasu nang aibu ngakpiba ngamlaroidra. Aibu adumna tangano tanobi. Aibu wahami khangano. Numit nini humni ase. Nangna engonda waamta haida leiba ngammi. Adu waiti ngamde. Nungdigi nanakta lai. Adusu nang naibu nathaiduna lodi. Hausiksu nangbu uningmandun ay lak. Aduga nang naibu tali. Aigi iralasibu karino. Nang naingonda warobagi yenglakliba mityeng aduna. Aigi thamoisida sainalising khangda pi haiba. Nangdi khanglamai. Nang aibu khazikta oirabasu nungsiba ngamlaroidra tanaw. Haina pari magi yet thangba mittagi pi marik ama khangsen senthari. Pari pirang senthari ngasidi nupidugi wahai amana thamoy adu khangsan sonthakri. Tanobi nupasigi matausida wangangani kaw gyan ngawna nupasida muna yengduna laikri.